ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯂꯦꯝ, ꯄꯂꯦꯝ ꯑꯄꯣꯛꯄꯤ꯫ ꯇꯥꯗꯦꯅꯦ꯫ ꯈꯣꯏꯗꯨꯝ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕꯤ ꯄꯂꯦꯝ ꯂꯥꯏꯔꯤꯕꯤ ꯅꯪꯕꯨꯅꯤ ꯅꯆꯥ ꯇꯝꯕ ꯑꯣꯏꯕ ꯑꯩꯅ ꯈꯗꯥꯡ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯀꯧꯖꯔꯤꯁꯦ꯫ ꯍꯩ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯅꯪꯅ ꯃꯈꯦꯃꯨꯛ ꯂꯪꯈꯠꯂꯛꯂꯤꯕꯁꯦ ꯍꯥ? ꯇꯥꯅꯤꯡꯗꯦ, ꯏꯃꯥꯒ ꯀꯧꯔꯛꯀꯅꯨꯀꯣ, ꯅꯁꯛꯇꯨ ꯑꯩ ꯌꯦꯡꯅꯤꯡꯗꯦꯕ꯫ ꯀꯟꯃꯜꯂꯤ, ꯑꯩꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯊꯧꯗꯨ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯤꯅꯤ꯫ ꯄꯂꯦꯝ, ꯅꯆꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯀꯧꯖꯕꯕꯨ ꯀꯔꯤꯒꯤꯅꯣ ꯄꯂꯦꯝꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯁꯛꯂꯣꯟꯗ ꯅꯆꯥ ꯑꯩꯕꯨ ꯆꯩꯊꯠꯄꯤꯔꯤꯕ? ꯄꯂꯦꯝ, ꯑꯩꯁꯤꯕꯨ ꯇꯨꯔꯦꯟꯗ ꯇꯥꯎꯊꯔꯛꯄ ꯅꯋꯥꯔꯅꯤ ꯄꯂꯦꯝ꯫ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯂꯤꯕꯤꯌꯨꯅꯦ ꯄꯂꯦꯝ꯫ ꯏꯃꯥꯒꯤ ꯈꯣꯏꯗꯣꯝ ꯅꯪꯕꯨ ꯉꯥꯎꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯣꯏꯔꯣꯟ ꯄꯥꯔꯣꯟꯗ ꯂꯣꯟꯗꯨꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯍꯥ ꯅꯪꯕꯣ? ꯍꯩ ꯄꯥꯈꯪ ꯁꯥꯔꯤ! ꯑꯁ ꯏꯃꯥ, ꯂꯤꯂꯥꯒ ꯂꯣꯏ ꯀꯥꯏꯔꯦ꯫ ꯅꯠꯇꯦ, ꯅꯆꯥ ꯑꯩꯁꯦ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗ ꯅꯧꯅ ꯍꯨꯠ ꯂꯥꯎꯈꯩ ꯃꯁꯤꯡ ꯇꯨꯡꯈꯠꯂꯛꯂꯤꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯁꯨ ꯏꯁꯥ ꯄꯥꯈꯪ ꯂꯤꯂꯥ ꯇꯝꯂꯤꯕꯅꯤ ꯏꯃꯥ ꯑꯩꯁꯦ ꯐꯥꯒꯤ ꯃꯥꯟꯕ꯫ ꯏꯆꯥꯒꯤ ꯂꯤꯂꯥ ꯇꯝꯕꯗꯣ ꯃꯐꯝ ꯃꯇꯝ ꯑꯣꯟꯅꯔꯦ꯫ ꯂꯤꯂꯥꯗꯤ ꯅꯣꯏꯒꯤ ꯂꯤꯂꯥ ꯇꯝꯐꯝꯗꯣ ꯑꯗꯨꯗ, ꯁꯤꯗꯤꯅꯦ ꯌꯨꯝꯅꯦ, ꯂꯤꯂꯥ ꯁꯥꯟꯅꯐꯝ ꯂꯝꯄꯥꯛ ꯃꯌꯥꯏ ꯅꯠꯇꯦꯌꯦ꯫ ꯄꯂꯦꯝ, ꯑꯩꯒꯤ ꯄꯂꯦꯝ ꯀꯣꯛꯆꯥꯛꯄꯤ, ꯀꯔꯤꯅꯣ ꯂꯤꯂꯥ ꯇꯝꯕꯕꯨ ꯃꯐꯝ ꯃꯇꯝ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯗ? ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯂꯤꯂꯥ ꯃꯈꯜ ꯑꯃꯅꯤ꯫ ꯍꯣꯔꯦꯟ ꯑꯩꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅꯕꯅꯤ ꯑꯩꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯤꯂꯥ ꯁꯥꯟꯅꯕꯒꯤ ꯁꯛꯂꯣꯟꯗ ꯅꯆꯥ ꯅꯤꯡꯖꯔꯤꯕꯁꯦ꯫ ꯍꯣ, ꯏꯆꯥꯒꯤ ꯂꯤꯂꯥꯗꯣ ꯏꯃꯥ ꯌꯦꯡꯃꯟꯗꯅ ꯃꯤꯠꯁꯤ ꯅꯥꯔꯦ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯆꯥꯒꯤ ꯂꯤꯂꯥꯗꯣ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕꯤꯌꯨ, ꯑꯌꯦꯡꯕ ꯃꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯅꯅꯕ꯫ ꯌꯨꯝꯁꯤꯗ ꯂꯤꯂꯥꯃꯨꯛ ꯁꯥꯟꯅꯕꯤꯔꯅꯨ, ꯏꯃꯥ ꯄꯦꯜꯂꯦ, ꯈꯥꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯑꯗꯨ ꯌꯧꯅ ꯅꯆꯥ ꯑꯩꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯂꯤꯂꯥ ꯇꯝꯐꯝ ꯁꯪꯂꯦꯟꯗ ꯑꯣꯏꯅ ꯑꯩꯒꯤ ꯂꯤꯂꯥꯁꯦ ꯇꯝꯖꯧꯔꯒꯦ꯫ ꯑꯗꯣ ꯁꯦꯜ ꯈꯖꯤꯛꯇꯗꯤ ꯄꯤꯌꯨꯗ ꯄꯂꯦꯝ꯫ ꯍꯣꯔꯦꯟ ꯅꯆꯥꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯕꯗ ꯈꯅꯥꯎ ꯀꯪꯕ ꯊꯣꯛꯂꯁꯨ ꯏꯁꯤꯡ ꯌꯥꯎꯝꯇ ꯊꯛꯅꯕ꯫ ꯁꯦꯜ ꯊꯣꯛꯂꯤꯕ ꯅꯪꯅ ꯁꯦꯜ ꯊꯣꯛꯇꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯅꯤꯔꯤꯕꯅꯤꯅꯦ ꯍꯥ? ꯂꯩꯇꯦ ꯂꯩꯇꯦ, ꯁꯤꯗꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯌꯨꯝꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯍꯦꯛ ꯀꯜꯂꯒ ꯄꯨꯈꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯗꯨꯝꯒꯤ ꯃꯆꯥꯅꯨꯄꯤ ꯆꯥꯛꯊꯦꯛꯄꯤꯗꯨ ꯃꯆꯨꯝ ꯇꯥ ꯃꯈꯩ ꯀꯦꯊꯔꯒ ꯐꯤꯖꯣꯜꯒ ꯅꯥꯟꯅ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯏ꯫ ꯏꯕꯨꯡꯒꯤ ꯄꯨꯝꯆꯥꯛ ꯆꯥꯛꯄꯤ ꯆꯥꯛꯊꯦꯛꯄꯤ, ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯏꯆꯜꯅ ꯈꯣꯡꯗꯣꯏ ꯍꯨꯟꯒꯦ ꯊꯧꯔꯥꯡꯕꯗꯤ ꯀꯔꯤ ꯂꯝꯂꯦꯟ ꯀꯩꯗꯕꯨ ꯈꯣꯡꯗꯣꯏꯕꯤꯒꯗꯕ? ꯀꯩꯅꯣ ꯇꯥꯆꯧ, ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯆꯠꯅꯤꯡ ꯃꯐꯝꯗ ꯆꯠꯇꯧꯔꯤꯕ꯫ ꯇꯥꯟ ꯆꯥꯔꯗꯤ ꯆꯦꯛꯂꯥꯗꯧꯅ ꯏꯆꯥ ꯑꯅꯤꯁꯦ ꯈꯞ ꯈꯞ ꯈꯞꯇꯅꯅꯦ ꯄꯥꯏꯒꯦ꯫ ꯑꯉꯥꯎꯕ ꯑꯃ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯏꯆꯥ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯈꯩ ꯀꯟꯅ ꯉꯥꯎꯈꯠꯂꯛꯏ꯫ ꯍꯩ ꯆꯥꯛꯊꯦꯛꯄꯤ, ꯅꯪ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯆꯠꯄ ꯂꯥꯡꯕꯗ꯫ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ, ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯣꯛꯄ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯕ, ꯃꯤꯅ ꯏꯊꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥ ꯉꯥꯡꯍꯜꯂꯕ ꯈꯨꯗꯛꯇ ꯅꯪ ꯑꯗꯨꯝ ꯂꯣꯏꯔꯦ, ꯁꯤꯃꯗꯤ ꯈꯪꯉꯨꯀꯣ꯫ ꯏꯃꯥ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯁꯨꯝ ꯍꯧꯗꯣꯡ ꯁꯥꯔꯒ ꯌꯨꯝ ꯁꯪꯂꯒ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯍꯧꯗꯣꯡ ꯁꯥꯔꯒ ꯌꯨꯝꯁꯦ ꯁꯨꯝ ꯁꯪꯅ ꯂꯩꯔꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯅꯨꯄꯥ ꯏꯃꯥꯅ ꯄꯤꯕꯤꯕ ꯉꯝꯒꯗ꯭ꯔꯣ? ꯇꯥꯆꯧ ꯐꯪꯉꯦ ꯅꯨꯄꯤ ꯊꯤꯕꯩ ꯋꯥ ꯂꯩꯇꯦ, ꯂꯤꯂꯥ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ मुक्तನ ꯂꯩꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯅꯨ ꯍꯥꯏꯔꯕ? ꯑꯆꯥ, ꯄꯂꯦꯝꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯤ ꯂꯝꯀꯦꯠꯄꯤ ꯅꯪ ꯉꯁꯤ ꯅꯕꯨꯡ ꯑꯩꯒꯤ ꯈꯨꯄꯥꯛ ꯂꯨꯞ ꯂꯨꯞ ꯂꯥꯎꯕꯁꯦ ꯀꯣꯏꯅ ꯄꯥꯛꯄꯤ ꯅꯃꯥꯏꯗꯨꯗ ꯅꯞꯁꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯥ? ꯄꯂꯦꯝꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗꯕꯤ, ꯄꯟꯊꯧꯒꯤ ꯂꯨꯈꯝꯁꯨ ꯌꯦꯡꯗꯕꯤ, ꯂꯝꯀꯦꯠꯄꯤ ꯅꯪꯕꯨ ꯂꯧꯕꯤꯅꯕ ꯅꯨꯄꯥꯕꯨ ꯂꯩꯔꯕ꯭ꯔꯥ? ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯊꯤꯕ ꯆꯠꯂꯤꯁꯦ? ꯍꯣꯏꯗ, ꯅꯕꯨꯡ ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯕꯁꯨ ꯏꯆꯜꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ꯫ ꯏꯆꯜꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯕ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯊꯤꯕ ꯌꯥꯏ꯫ ꯅꯕꯨꯡ ꯑꯩꯕꯨꯗꯤ ꯂꯤꯂꯥꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯏꯇꯥꯎ ꯑꯃ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯣ ꯇꯥꯆꯧꯅ ꯂꯤꯂꯥ ꯇꯝꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦꯕ꯫ ꯀꯔꯤꯅꯣ, ꯅꯪꯁꯨ ꯑꯩꯗꯧꯅ ꯂꯤꯂꯥ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯠꯇꯦꯕ ꯇꯥꯆꯧ, ꯑꯩ ꯁꯨꯝ ꯇꯥꯆꯧꯒꯤ ꯇꯨꯡ ꯏꯜꯂꯛꯀꯦꯕ꯫ ꯅꯣꯏꯅ ꯂꯤꯂꯥ ꯇꯝꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒꯤ꯫ ꯏꯆꯜꯅꯕꯨ ꯅꯕꯨꯡ ꯑꯩꯒꯤ ꯇꯨꯡ ꯏꯅꯤꯡꯂꯕꯗꯤ ꯄꯨꯕ ꯇꯥꯔꯦꯗꯅ, ꯀꯥꯟꯅꯗꯦ, ꯆꯠꯁꯤ ꯂꯥꯎ꯫ ꯑꯗꯣ ꯅꯪ ꯄꯨꯕꯒꯤ ꯍꯣꯔꯦꯟꯗꯤ ꯅꯪꯅ ꯁꯦꯜ ꯈꯔ ꯇꯤꯡ ꯇꯥꯔꯦꯅꯦꯀꯣ꯫ ꯏꯕꯨꯡꯅ ꯆꯥꯅꯤꯡꯕ ꯈꯟ ꯈꯟꯗꯅ ꯅꯆꯅ ꯂꯩꯊꯗꯣꯏꯅꯤ꯫ ꯃꯤꯠꯁꯦ ꯀꯌꯥꯗ ꯅꯥꯔꯕ ꯏꯆꯥ ꯑꯅꯤꯅꯣ ꯌꯦꯡꯉꯨ꯫ ꯀꯥꯟꯅꯗꯦ ꯁꯤꯗꯤ꯫ ꯏꯆꯥ ꯑꯅꯤꯃꯛ ꯄꯨꯂꯞ ꯃꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯆꯥ ꯅꯨꯄꯤ ꯆꯥꯛꯊꯦꯛꯄꯤꯁꯦ ꯑꯩꯅ ꯊꯥꯏꯅ ꯀꯣꯏꯔꯝꯕ ꯇꯥ ꯃꯥꯟꯖꯗꯣ ꯌꯥꯝ ꯐꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ, ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯕꯤꯌꯨ ꯀꯥꯏꯅ ꯑꯩ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ
nupi thauda leirabani maran mathum haire wate lairabi isa nupa gumba iyama phangdau sarukpudi nupa phaba ta manjadoina isa nupi sakthek pise luhong thokpike kanade mayum siyam panik labani nupa phangdabagi wata ngairabani jakthek pina mabungi tung inari basisu atagi nate khoidunga tina basingkhai kauba khoidunga lila su punna taminna nupa ama yauri chingkhaibu jakthek pina lona nuksijai aduna mabungi tung inaba saraga chingkhaibu yengba chatlibani buyan itaw khoidungi masanupi jakthek pisina chingkhai nangonda nongfai tawraga irang pukhai yenglisibu magi irangse nangonda tawboirasu ithak ipomdi ai thamoi doina hore thamoi gi irang hobiranu yare nangidi takhele oina dum koyo jakthek pisidi aigini lamyam khopchilakan is sakta amna tharoi matong yaungdabi mankai aduga nupi phajabi ga su pamli boy pai khoidum daidok salang sakai nei khayan ke oi sono wati tong isa itom de hingjabasi phau paktraba kansida matam ga mangkhai soida khanang kangkhai kapo lawbo tawrise phagiro ha lila tamba yausilaga khoidum ga nangna tinaraga masa nupi se question gi khanbai ni koirabane aina jakthek pisi nungsijaba phongdokpa ngamdabagini aina lila tamba laise tat pat khra hainaba aigi langhar mu pakpa maise sogun dongna thagatnabani matam mangkhai lila muktam draso kok saksilaga phongdoro kai mi masa nei rangi se baw lansilaglabasida nang udubi sariba nang khangda toini jakthek pise masagi nofei tawraga adum leibani aingona irang tawba natebi aina u khudingini mana nofei tawrise ahan badei su wakhal ga nongai report aduga madi masagi nokhai bi nupi oirabai wani adu oiradi aisu khangtri swaidi nati yum deini tasi khaisibu ekhoi ta sawdongna makokse oksak makta hanbra khangni aina tawjarabi ingit iranga se kaemte khangbi de haibani da aina piribi ingit mayam se nupa to atopa goiramadi nahana luhonglaga isa phawba yawrani haib masak iba bhajakhai khara paktak sura tawbasidani jakthek pi aina yap chak chatise leisa pakhang anidu thamoi nungda amana amabu nungsirabasu chinba lana phongdoknabadi ngamnadri aduga amaromdana ketukina magi nupa pisakta masanupi luhongbagi wa hongdokli makhoi mapa aina haibu wado kamdau si haibno kari wano ni nupi ho nasanupi luhongbagi wa phamdo nupa du bu kamdauki mama nangbu nupa do na masak muna khanglabu mi na phai hairaga thajagan mi mongda phai kain hairibro nate he mapa nangsu aina masak muna khangbu nupa ni mi phaba haibabu khupha amani aduna boina thaina koiramini kari thaina mama nangna koiramu nupa da nasanupi thajagadoriba nate mama nangise aingonda karimnarira thaina thungna hodre hojik isa nupi pisilaga mama nangsu nasanupi yagun po oina hapiu kaina phajabi londa da hairaktoriba nangise as wari sanam tok nongai khidre mapa nangse nasanupa lila tamba yawbadugi kok ami changeba ping suido wadi nang naudorba natro ha makoi mapa se natin do amukta kut launa yo thabiraga wakhal do muna uta khan thabi isa nupa haire lila mamang da pau lila sana du leire yung kai pandugi sahi su lamuk sangka yendokre masi phana oiduna su isa nupa sidi nupa ne mangjaba leite khura mingthol karaba phawba nupi thiba yari ado nasa nupi sidi chai khitang leisin khibada pharak taroidro aduna matang matam saringai masa masu semba ngamhona naba iya phaba mai khoina thiraga luhong thokpiba kai gi haibanida hoini mama nangna hairibisibudi te koina koyamti yaudi sumdring sumu wapham ada mama nangna thaina koiram nupa da nasa nupi pisi hairibisibu taba yaba warai makhoi mapa hausiki matamda nupa phaba thiba haibase lainungda sana thibani hena lairabani iminei khongna ubasu nataba adugumba masak masa khangdaba nupada isa nupi thajaraga hayeng isa sina maraibak thirabadi makhoi mapa ga igana to kok sadawrise aduna mama aina sumunna khangba aphaba nupa sida isa pisi haibai wani kaino mama apha phattabugi wafamduna kona khanarasu nangna koiram nupadu aigi lenga boiramni ada masa nupi gumba isa sibu kamdau nupi gadori muimi makhoi mapa nupadu angangni aina se hianbani sum kabak koinarambagi wani adunabu thungna hojribani yamjabada sahi nifu kitang hindok hinjing tarongadra sahi kitang lijarasu yam phabaduda pamuba isu aduk pamuba nupaduda nangna leramdisi kariginamma ho aina koirakpu nupa mayamdagi makhoi mapani inung nungsiye adunabu nangona leiraklibani
ꯍꯧꯖꯤꯛ ꯏꯁꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯇꯝꯁꯤꯗ ꯏꯁꯥ ꯄꯤꯛꯂꯤꯉꯩꯗ ꯀꯣꯠꯅꯒꯗꯕ ꯀꯨꯁꯤꯗꯣ ꯈꯤꯠꯀꯣꯛꯄꯤꯔꯛꯀꯅꯨꯀꯣ ꯀꯣꯠꯄꯤꯔꯛꯀꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯣꯏꯒꯗꯕ ꯋꯥ ꯑꯃ ꯈꯟꯅꯁꯤ ꯐꯔꯦꯅꯦ ꯃꯃꯥ ꯅꯪꯅ ꯐꯩ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯔꯒꯦ ꯑꯗꯣ ꯃꯔꯜ ꯃꯊꯨꯝꯒꯗꯤ ꯀꯌꯥꯝ ꯂꯩꯒꯦ ꯏꯆꯥ ꯅꯨꯄꯤꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯌꯣꯜ ꯂꯩꯔꯝꯗꯅꯅꯦ ꯅꯨꯄꯥ ꯑꯗꯨꯒꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯦꯀꯥ ꯒꯥꯔꯤ ꯊꯧꯕ ꯍꯥꯏꯁꯦ ꯈꯜꯂꯒ ꯌꯦꯡꯉꯣꯗꯅ ꯃꯃꯥ ꯑꯗꯨꯗꯤ ꯁꯦꯜ ꯐꯖꯅ ꯄꯥꯏꯔꯝꯅꯤ ꯑꯩ ꯈꯪꯉꯦ ꯎꯗ꯭ꯔꯁꯨ ꯑꯗꯣ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗ ꯃꯃꯥ ꯅꯪꯒ ꯏꯌꯥ ꯑꯣꯏꯗꯣꯏꯗꯨꯒ ꯏꯔꯥꯡ ꯇꯧꯅꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯍꯅꯨꯕꯤ ꯑꯩꯈꯣꯏꯕꯤ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯦꯝꯖꯗꯕ ꯍꯣꯏ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯆꯦꯜꯂꯕꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯌꯥꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯏꯃꯥꯗꯁꯨ ꯅꯪꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯅꯕ ꯇꯧ ꯏꯅꯦꯝꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯣ ꯃꯃꯧ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯔꯛꯂꯗꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯅꯆꯥꯅꯨꯄꯤꯗꯣ ꯃꯈꯣꯏ ꯃꯄꯥꯟꯗ ꯈꯔ ꯊꯦꯝꯕꯤꯔꯣ ꯃꯥꯒꯤ ꯑꯅꯝ ꯀꯟꯕꯤꯗꯣ ꯑꯩꯗꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯀꯌꯥ ꯃꯥꯏ ꯆꯥꯅꯗꯦ ꯑꯁꯨꯝꯅ ꯀꯦꯇꯨ ꯀꯤꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯆꯥꯛꯊꯦꯛꯄꯤꯕꯨ ꯃꯥꯟꯖꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯝꯃꯤ ꯃꯥꯟꯖꯒꯤ ꯏꯃꯨꯡꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯕꯗ ꯃꯥꯟꯖꯒꯤ ꯂꯥꯏꯕꯛꯁꯦ ꯇꯣꯡꯖꯕꯩ ꯋꯥꯅꯤ ꯃꯒꯨꯜꯗꯤ ꯂꯩꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯇꯣꯡꯕꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯖꯔꯛꯄꯒꯤ ꯃꯍꯩ ꯌꯥꯟꯗꯧꯔꯤꯕꯁꯦ ꯋꯥꯈꯜꯒꯁꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯂꯧ ꯐꯪꯖꯗꯧꯔꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯊꯥꯔꯤꯛꯊꯥꯗꯨ ꯂꯥꯛꯇꯨꯅ ꯇꯥꯃꯥꯟꯖꯥ ꯁꯪꯒꯣꯝ ꯊꯤꯜꯂꯛꯏꯌꯦ ꯏꯅꯦꯝꯄꯣ ꯅꯠꯇꯦ ꯁꯣꯏꯔꯦ ꯏꯅꯦꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯃꯁꯤꯒꯤ ꯏꯔꯥꯡ ꯀꯟꯃꯟꯗꯅ ꯅꯨꯄꯥ ꯐꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯀꯔꯣꯝꯗꯒꯤꯅꯣ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯤ ꯃꯤꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯀꯩꯅꯣ ꯇꯥꯃꯥꯟꯖꯥ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯕ ꯀꯨꯏꯃꯟꯗꯅ ꯅꯅꯥꯒꯇ ꯂꯣꯏꯅ ꯄꯪꯁꯤꯟꯈ꯭ꯔꯕꯣ ꯃꯤꯅ ꯍꯥꯏꯔꯤꯒꯁꯤ ꯑꯝꯇ ꯇꯥꯗꯦꯅꯦ ꯀꯔꯤ ꯑꯩꯕꯨ ꯄꯥꯈꯪ ꯑꯔꯤꯕ ꯀꯥꯏꯅ ꯅꯪꯅꯗꯤ ꯀꯌꯥꯝ ꯅꯧꯕꯅꯤꯅ ꯆꯍꯤꯗꯤ ꯑꯩꯒ ꯃꯥꯟꯅꯔꯝꯒꯅꯤ ꯏꯟꯗꯣꯜ ꯂꯩꯁꯥꯕꯤꯒꯤ ꯃꯤꯡꯊꯣꯜ ꯐꯪꯗꯕ ꯅꯪꯅ ꯑꯩꯒꯁꯨ ꯅꯣꯛꯅꯔꯤꯅꯦꯕ ꯏꯄꯛꯇꯤ ꯄꯛꯇꯅ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯔꯤꯌꯦ ꯇꯥꯃꯥꯟꯖꯁꯨ ꯈꯨꯔꯥ ꯄꯥꯈꯪꯒꯤ ꯃꯤꯡꯊꯣꯜ ꯀꯥꯔꯤꯗꯣ ꯅꯃꯥꯏ ꯏꯀꯥꯏꯗ꯭ꯔꯣ ꯑꯩ ꯀꯣꯛ ꯂꯧꯁꯤꯟꯈꯤꯗꯤ ꯍꯥꯏꯗꯦ ꯆꯠꯂꯣꯏ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤ ꯀꯛ ꯂꯥꯎꯔꯕꯤ ꯅꯪꯕꯨ ꯑꯩꯅ ꯂꯧꯗꯣꯏꯕ ꯂꯦꯝꯅ ꯄꯤꯔꯕ ꯄꯥꯝꯗ꯭ꯔꯤꯕꯦꯝ ꯅꯪꯗꯤ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯈꯨꯔꯥ ꯄꯥꯈꯪꯗꯒꯤ ꯏꯄꯨ ꯄꯥꯈꯪ ꯑꯣꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯂꯧꯖꯗ꯭ꯔꯗꯤ ꯑꯣꯏꯗꯣ ꯂꯩꯁꯥꯕꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯅꯤ ꯑꯔꯤꯕ ꯑꯔꯤꯕꯤꯒꯤ ꯂꯝꯖꯦꯟ ꯇꯥꯟꯅꯔꯝꯕꯗꯣ ꯑꯩꯗꯤ ꯒꯣꯂꯥꯏ ꯁ꯭ꯋꯥꯏꯗ ꯂꯩꯖꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯇꯣꯝꯇ ꯂꯝꯖꯦꯜ ꯇꯥꯟꯅꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯩꯍꯧꯕ ꯇꯥꯕ ꯃꯤꯅ ꯉꯥꯡꯉꯤ ꯀꯥꯏꯗ ꯉꯥꯡꯂꯤꯕꯅꯤ ꯅꯪꯒꯤꯗꯣ ꯅꯨꯄꯥꯁꯨ ꯀꯣꯏꯕ ꯐꯪꯖꯗꯕ ꯅꯪꯅ ꯑꯩꯗꯤ ꯇꯪꯈꯥꯏ ꯑꯃꯇꯕꯨ ꯅꯣꯛꯅꯤꯡꯉꯤ ꯁꯩꯇ ꯇꯥꯃꯥꯟꯖꯥ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯖꯅꯨ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯃꯥꯟꯖꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯕꯗꯤ ꯅꯪ ꯑꯩ ꯂꯧꯖꯅꯤ ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯤ ꯁꯤꯗꯤ ꯍꯧꯔꯨꯕ ꯌꯥꯄꯣꯟꯇꯦ ꯑꯔꯦꯝꯕꯗ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯗꯨꯅ ꯇꯣꯛꯀꯅꯤ ꯂꯤꯁꯤꯜꯂꯛꯄꯁꯦ ꯏꯀꯥꯏꯕ ꯈꯪꯗꯕ ꯖꯥꯠꯅꯤ ꯑꯩꯕꯨꯗꯤ ꯏꯀꯥꯏ ꯈꯪ ꯂꯤꯖꯔꯁꯨ ꯇꯝꯐꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ ꯊꯥꯔꯤꯛꯊꯥ ꯅꯪ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯅꯦ ꯀꯗꯥꯏ ꯅꯪꯒꯤ ꯁꯪꯒꯣꯝꯗꯣ ꯀꯣꯟꯁꯤꯗ ꯍꯩꯔꯝꯃꯨ ꯍꯣꯏ ꯏꯅꯦ ꯑꯗꯣ ꯏꯅꯦ ꯍꯣꯏꯒꯤ ꯐꯤ ꯑꯃꯣꯠ ꯑꯀꯥꯏꯒ ꯂꯩꯇꯕ꯭ꯔꯣ ꯑꯩ ꯂꯥꯛꯂꯤꯉꯩꯁꯤꯗ ꯁꯨꯗꯣꯛꯄꯤꯔꯝꯒꯦ ꯏꯅꯦ ꯏꯆꯥꯗꯅꯤ ꯏꯅꯦꯒꯤ ꯏꯇꯦꯡ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯡꯕ ꯉꯁꯤꯒꯤꯗꯤ ꯐꯤ ꯑꯃꯣꯠꯄ ꯂꯩꯇ꯭ꯔꯦ ꯈꯔ ꯂꯩꯔꯝꯕꯗꯣ ꯏꯅꯦꯅ ꯍꯧꯖꯤꯛꯇ ꯁꯨꯕ ꯂꯣꯏꯕꯗ ꯉꯥꯏ ꯀꯔꯤꯒꯤ ꯏꯅꯦꯅ ꯋꯥꯅ ꯁꯨꯔꯤꯕꯅꯣ ꯅꯆꯥꯅꯨꯄꯥ ꯃꯤꯔꯣꯜ ꯇꯥꯗꯕ ꯀꯣꯛ ꯂꯩꯈꯠꯄ ꯑꯃ ꯂꯩꯔꯤꯕꯁꯦ ꯁꯨꯍꯟꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯅꯤ ꯍꯥꯏꯕ ꯈꯪꯗꯈꯩ ꯁꯣꯜꯂꯕꯤ ꯏꯅꯦꯕꯨ ꯎꯀꯥꯏ ꯇꯛꯂꯤꯕꯁꯦ ꯈꯔ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯐꯤꯒꯗꯣ ꯁꯨꯍꯜꯂꯣ ꯄꯪꯒꯅꯨ ꯏꯅꯦ ꯅꯪ ꯏꯟꯗꯣ ꯂꯩꯁꯥꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗ ꯍꯦꯛ ꯈꯥꯕꯩ ꯂꯥꯟꯁꯤꯜꯂꯛꯂꯤꯕꯁꯦ ꯅꯪꯗꯨ ꯃꯥꯟꯅ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯅꯣ ꯕꯦꯃꯥ ꯈꯨꯃꯨꯗꯨ ꯀꯛꯂꯒ ꯁꯟ ꯁꯥꯖꯩ ꯑꯣꯏꯕ ꯌꯥꯅꯤ ꯁꯥꯡꯃꯜꯂꯦꯕ ꯇꯥꯃꯥꯟꯖꯥ ꯑꯩꯒꯤ ꯈꯨꯃꯨ ꯊꯣꯛꯄ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯦ ꯌꯥꯔꯦ ꯅꯈꯣꯏꯅꯤꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯎꯅꯕ ꯌꯥꯔꯛꯇꯕꯗꯣ ꯆꯍꯤ ꯇꯪꯈꯥꯏ ꯆꯟꯅꯔꯕꯁꯤ ꯐꯥꯎꯕ ꯍꯟꯕ ꯀꯧꯕ ꯂꯩꯇꯦꯕ ꯅꯈꯣꯏꯅꯤ ꯑꯗꯨꯅꯤꯅꯦ ꯇꯥꯃꯥꯟꯖꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯃꯟꯗꯦ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅꯤꯅ ꯑꯔꯤꯕꯤ ꯑꯣꯏꯔꯤꯕꯁꯦ ꯀꯩꯁꯨ ꯑꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯀꯔꯤꯕ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯅꯦ ꯍꯣꯏꯒꯤ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ ꯑꯩ ꯊꯣꯡꯕꯤꯔꯝꯒꯦ ꯍꯥꯏꯕ ꯅꯪꯕꯨ ꯅꯌꯨꯝꯗ ꯊꯕꯛ ꯑꯃꯗ ꯂꯩꯖꯗ꯭ꯔꯣ ꯃꯤꯒꯤ ꯃꯌꯨꯝꯒꯤ ꯊꯕꯛ ꯌꯥꯝ ꯁꯨꯖꯅꯤꯡꯉꯤꯗꯨꯕꯨ ꯈꯪꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯉꯗꯤ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯄꯩꯈꯩ ꯂꯩ ꯂꯣꯏ ꯁꯨꯍꯟꯒꯦꯕ ꯍꯩꯃꯥꯟꯖꯥ ꯅꯪꯕꯨ ꯏꯆꯥ ꯊꯔꯤꯛꯇ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅꯇ ꯂꯥꯛꯅꯕ ꯅꯆꯜꯅꯤ ꯍꯩ ꯃꯤ ꯏꯀꯥꯏꯈꯤꯅꯤꯅꯦ ꯏꯟꯗꯣ ꯂꯩꯁꯥꯕꯤꯅ ꯏꯀꯥꯏꯕ ꯈꯪꯕ ꯍꯧꯅꯗꯦꯗ ꯏꯃꯥ ꯏꯅꯦ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯉꯨꯁꯤ ꯂꯥꯎ ꯏꯈꯨꯠꯅ ꯏꯅꯦꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯍꯥꯎꯅ ꯊꯣꯡꯊꯒꯦ ꯇꯥꯃꯥꯟꯖꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯍꯥꯞꯄꯣꯏ ꯁꯛꯇꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯍꯣꯏ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯎ
ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯊꯥꯅ ꯃꯥꯟꯖꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥꯗ ꯃꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯊꯥꯔꯤꯛ ꯊꯥꯅ ꯃꯥꯟꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯥꯟꯖꯅꯗꯤ ꯊꯥꯔꯤꯛ ꯊꯥꯗ ꯑꯁꯨꯝꯅ ꯈꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯗꯨꯅꯇ ꯂꯩ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯥꯔꯤꯛ ꯊꯥꯅ ꯃꯥꯟꯖꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯊꯥꯔꯤꯛ ꯊꯥ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇ ꯍꯟꯅ ꯌꯦꯡꯂꯨꯕ ꯇꯧꯗ ꯃꯥꯟꯖꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯂꯥꯠꯆꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯀꯦꯇꯨꯀꯤꯅ ꯃꯥꯟꯖꯕꯨ ꯃꯌꯨꯝꯗ ꯆꯥꯛ ꯀꯧꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯃꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯊꯋꯥꯏ ꯑꯁꯨꯛ ꯌꯥꯎꯅ ꯍꯣꯠꯅꯔꯤꯕꯁꯦ? ꯀꯔꯤꯅꯣ ꯃꯄꯥ, ꯉꯁꯤ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤꯒꯤ ꯅꯌꯥ ꯌꯨꯝꯁꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯦ, ꯆꯥꯛꯀꯧꯔꯤꯕꯁꯦ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯤ꯫ ꯑꯗ ꯅꯪꯅ ꯅꯊꯨꯟꯗ ꯊꯥꯡꯒꯠꯇꯅ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯅꯌꯥ ꯂꯥꯛꯇꯧꯔꯦ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯥꯏꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯂꯥꯛꯀꯅꯤꯗꯅ ꯍꯔꯥꯎꯔꯤꯕꯁꯤꯅꯤ ꯑꯩꯅ ꯇꯁꯦꯡꯅ ꯈꯪꯅꯤꯡꯂꯤꯕꯁꯤ? ꯍꯦꯔꯥ ꯃꯄꯥ, ꯅꯪꯁꯨ ꯀꯔꯤꯅꯣ ꯊꯥꯏꯅꯒꯤ ꯋꯥꯕꯨ ꯏꯆꯥ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯂꯩꯅꯨꯡꯗꯒꯤ ꯃꯨꯛ ꯀꯣꯏꯈꯠꯄꯤꯔꯛꯂꯤꯕꯁꯤꯕꯣ? ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯦꯟ ꯇꯥꯗ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯟꯖꯗꯣ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯗꯧꯔꯕꯅꯤ꯫ ꯑꯩꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ, ꯀꯦꯇꯨꯀꯤꯅꯤ꯫ ꯃꯥꯟꯖꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯑꯣꯏꯔꯕꯗꯤ ꯃꯈꯥꯖꯥꯏꯗꯨꯗ ꯑꯣꯟꯗꯅ ꯊꯥꯔꯝꯃꯣꯏꯗ꯭ꯔꯣ? ꯐꯩ ꯍꯥꯏꯕ ꯈꯪꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯅꯨꯄꯤ ꯄꯤꯅꯕ ꯍꯥꯏꯗꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ? ꯁꯣꯝꯗꯅ ꯆꯥꯛꯊꯦꯛꯄꯤꯅ ꯃꯕꯣꯛꯇ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯑꯕꯣ, ꯑꯩꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯔꯦꯝꯕꯗ ꯆꯣꯞꯆꯁꯅꯤ ꯍꯥꯏꯁꯤꯅꯤꯀꯣ? ꯑꯕꯣꯛꯀꯤ ꯆꯥꯛꯊꯦꯛꯄꯤꯌ, ꯏꯁꯨ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯅꯃꯥꯒ ꯅꯄꯥꯒꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯏꯁꯨꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯅꯕꯅꯤ꯫ ꯍꯣꯏꯅꯦ, ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯕ ꯂꯝꯕꯤ ꯁꯤꯟꯕꯤꯕꯕꯨ ꯄꯥꯈꯪ ꯍꯅꯨꯕꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯕꯨ ꯁꯛꯊꯤꯕ꯭ꯔꯣ? ꯅꯨꯄꯥꯒꯁꯦ ꯑꯝꯇ ꯐꯪꯖꯗꯕ ꯅꯨꯄꯤꯔꯕ ꯑꯕꯣꯛ ꯑꯩꯁꯦ? ꯀꯔꯤꯅꯣꯅꯦ ꯆꯥꯛꯊꯦꯛꯄꯤꯌ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯤꯔꯒꯦꯅꯦ? ꯑꯕꯣꯛ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯅꯁꯨꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯧꯕ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯕꯣꯛ ꯏꯁꯨꯒꯤ ꯅꯨꯄꯥꯗꯣ ꯄꯥꯈꯪꯂꯥ ꯄꯥꯡꯒꯪꯂꯥ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯈꯤꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯐꯝꯗꯨꯅ ꯀꯣꯟꯅ ꯈꯟꯅꯁꯤꯀꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯟꯖꯁꯨ ꯆꯥꯛꯊꯦꯛꯄꯤꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯀꯦꯇꯨꯀꯤ ꯍꯔꯥꯎꯅ, ꯇꯥ ꯃꯥꯟꯖ, ꯑꯩꯃꯥ ꯁꯣꯏꯈ꯭ꯔꯦꯅꯦꯍꯦ꯫ ꯃꯥꯟꯖ, ꯆꯪꯉꯛꯎ ꯆꯪꯉꯛꯎ, ꯀꯩꯁꯨ ꯀꯣꯏꯔꯨꯅꯣ, ꯅꯌꯨꯝꯅꯤ ꯈꯜꯂꯨ꯫ ꯑꯁ, ꯀꯣꯏꯔꯝꯕ ꯅꯨꯄꯤꯅ ꯃꯤꯡꯒ ꯁꯦꯀꯠꯂꯛꯄꯁꯤꯗꯤ ꯀꯂꯦꯖꯥ ꯀꯥꯏꯍꯦ꯫ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯏꯔꯥꯡ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯃꯥꯅ ꯏꯀꯠꯀ ꯄꯤꯁꯤꯜꯂꯗꯅ ꯃꯁꯤ ꯉꯁꯤ ꯑꯩꯅ ꯃꯪꯒꯣꯜꯁꯤꯗꯒꯤ ꯀꯥꯎꯊꯕ ꯁꯣꯏꯔꯣꯏꯁꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯀꯔꯤꯅꯣ ꯏꯕꯨꯡ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯈꯣꯠꯇꯅ ꯇꯧꯋꯣ, ꯃꯤ ꯑꯉꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯅꯦ꯫ ꯄꯤꯁꯛ ꯃꯥꯟꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯕꯨ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯀꯧꯊꯣꯛ ꯑꯃ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯆꯍꯤꯁꯨ ꯑꯩꯅ ꯄꯪꯌꯥꯝ ꯌꯥꯝꯅ ꯍꯜꯂꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯇꯥꯗ ꯀꯧꯔꯒꯤꯁꯨ ꯍꯦꯛ ꯐꯖꯗꯦ ꯇꯧꯔꯤꯁꯦ꯫ ꯍꯤꯔꯥ, ꯀꯔꯤꯅꯣ ꯏꯀꯨꯕꯣ? ꯑꯩꯁꯦ ꯅꯌꯥ ꯅꯄꯥ ꯑꯣꯏꯗꯣꯏꯅꯤ꯫ ꯆꯍꯤꯗꯤ ꯌꯦꯡꯕꯤꯔꯛꯀꯅꯨ, ꯑꯔꯦꯝꯕꯗ ꯏ ꯀꯥꯔꯛꯀꯅꯤ ꯑꯩ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯑꯗꯨꯝꯅ ꯏꯀꯨ ꯍꯥꯏꯗꯅ ꯀꯧꯔꯕꯗꯤ ꯑꯩꯁꯨ ꯏꯕꯨꯡꯉꯣ ꯀꯧꯕ ꯌꯥꯔꯦꯗꯅ꯫ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯨꯁꯤ, ꯆꯪꯉꯁꯤ꯫ ꯍꯣꯏ ꯏꯀꯨꯕꯣ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯤꯗꯤ ꯃꯅꯥꯒꯁꯤ ꯏꯐꯟ ꯐꯜꯂꯗꯅ ꯃꯔꯥꯏꯕꯛꯀꯁꯤ ꯏꯇꯣꯡ ꯇꯣꯡꯂꯗꯅ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯀꯟꯁꯤꯅ ꯆꯩꯔꯣꯡꯂ ꯆꯤꯡꯂ ꯈꯤꯜꯂꯤꯕꯁꯤꯅ ꯃꯁꯤꯕꯨ ꯃꯇꯨ ꯁꯤꯈꯤꯕ ꯄꯈ꯭ꯔꯥꯒ ꯑꯣꯏꯔ ꯆꯠꯂꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥ, ꯅꯁꯨ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤ, ꯃꯁꯛꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ? ꯆꯪꯉꯨ ꯆꯪꯉꯨ ꯏꯕꯨꯡꯉꯣ, ꯁꯤꯗ ꯐꯝꯃꯨ, ꯑꯕꯣꯛꯀ ꯋꯥꯔꯤ ꯁꯥꯁꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛꯊꯦꯛꯄꯤꯒꯤ ꯅꯁꯨ ꯅꯨꯄꯥꯅꯤ, ꯐꯖꯗ꯭ꯔꯣ? ꯃꯒꯨꯜ ꯌꯥꯝ ꯂꯩꯕꯅꯤ꯫ ꯏꯆꯥꯆꯥ, ꯑꯩꯗꯤ ꯃꯤꯠ ꯌꯥꯗꯕꯅꯔ ꯈꯪꯗꯦ, ꯔꯥꯁꯤꯕꯨ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯀꯛ ꯀꯛ ꯂꯥꯎꯕ ꯃꯥꯟꯕ ꯁꯛꯇꯝ ꯑꯁꯤ ꯈꯛꯇ ꯑꯣꯏꯅꯦ ꯅꯣꯏꯕꯣ꯫ ꯃꯁꯤ ꯍꯅꯨꯕꯤꯁꯤꯃꯁꯨ ꯃꯇꯧ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯌꯦꯡꯕꯗ ꯈꯪꯉꯤꯕ, ꯀꯨꯆꯨ ꯀꯌꯥ ꯁꯦꯡꯗꯦ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯁꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯔꯝꯃꯣ, ꯑꯩ ꯃꯅꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯀꯦꯇꯨꯀꯤ ꯆꯪꯈ꯭ꯔꯕꯗ ꯄꯤꯁꯛꯅ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯤꯁꯥꯒꯗꯤ ꯁꯤꯖꯤꯟꯅꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯏꯀꯨꯕꯣ, ꯅꯌꯥꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯖꯗꯦ꯫ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯍꯩꯇꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯑꯩꯗꯤ ꯅꯣꯡꯃꯇ ꯏꯁꯥꯒꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯦ꯫ ꯃꯤꯒꯤ ꯁꯣꯁꯇꯤꯒꯨꯝꯕ ꯑꯉꯥꯡ ꯆꯨꯔꯥ ꯀꯨꯔꯣꯟꯒꯨꯝꯕ ꯆꯠꯄꯗ ꯄꯣꯠꯌꯦꯡ ꯁꯦꯜ ꯃꯥꯡꯍꯟꯕ ꯌꯥꯗꯦꯗꯅ ꯑꯗꯨ ꯈꯔ ꯊꯛ ꯆꯥ ꯇꯧꯕꯩ ꯋꯥꯅꯤ꯫ ꯑꯗꯨ ꯆꯠꯄ ꯉꯝꯗꯗꯅ ꯃꯤꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄꯅ ꯑꯅꯝꯕꯅꯤ꯫ ꯄꯤꯌꯥꯏꯅꯨꯅ, ꯑꯗꯨꯅꯗꯤ ꯌꯥꯝ ꯂꯤꯛꯄ ꯄꯥꯈꯪꯅꯤꯅꯦ ꯑꯩꯈꯣꯏ ꯁꯣꯝꯁꯦ꯫ ꯑꯩꯅ ꯂꯤꯛꯄ ꯍꯥꯏꯁꯦꯕꯣ, ꯍꯌꯦꯡ ꯑꯕꯣꯛꯀꯤꯅꯁꯨ ꯅꯨꯄꯤ ꯆꯥꯛꯊꯦꯛꯄꯤꯒꯤ ꯉꯛꯁꯝꯗ ꯂꯤꯛ ꯑꯆꯧ ꯑꯆꯧꯕ ꯁꯤꯕꯗ ꯃꯉꯛꯀꯗꯣ ꯄꯨꯡ ꯄꯩꯗꯧꯔꯤꯕꯅꯤ꯫ ꯂꯤꯛ ꯁꯤꯕ꯭ꯔꯥ ꯊꯧꯔꯤ ꯊꯨꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯂꯤꯛ ꯁꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯌꯦꯡ ꯆꯥꯛꯀ ꯑꯃꯨꯛ ꯄꯤꯖꯔꯝꯃꯣꯏꯀꯣ ꯂꯤꯛꯃꯟꯗꯅ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯆꯔꯥ ꯍꯦꯜꯍꯟꯒꯗꯕ ꯅꯨꯄꯥꯗꯨ ꯅꯠꯇꯦꯍꯦ꯫ ꯇꯥꯗ ꯏꯍꯦ, ꯁꯣꯏꯔꯦ ꯏꯀꯨꯕꯣ, ꯍꯌꯦꯡ ꯌꯥꯝ ꯂꯨꯅ
ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯊꯝꯕꯤꯗꯧꯔꯤꯕꯣꯅꯤꯗ ꯍꯥꯏ ꯄꯤꯁꯛ ꯅꯣꯏꯅ ꯏꯁꯨꯒꯤ ꯁꯦꯝꯂꯤꯕ ꯅꯨꯄꯥꯁꯦ ꯃꯤꯔꯣꯟ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ ꯑꯩꯁꯨ ꯈꯪꯗꯦꯕ ꯅꯃꯧ ꯅꯨꯄꯤꯅ ꯑꯐꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯔꯝꯒꯅꯤ ꯂꯤꯛꯄꯗꯤ ꯈꯔ ꯂꯤꯛꯄ ꯃꯥꯜꯂꯤ ꯃꯥꯟꯖꯁꯨ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯀꯔꯤꯅꯣꯗ ꯅꯨꯄꯤ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯂꯒ ꯅꯨꯄꯤꯗꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ ꯍꯩꯕꯤ ꯑꯈꯨꯏꯕ ꯃꯥꯟꯕꯤ ꯍꯅꯨꯕꯤꯁꯤꯒ ꯏꯇꯥꯎꯔꯦ ꯏꯀꯨꯔ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯄꯥ ꯂꯝꯍꯨꯏ ꯃꯥꯟꯕꯤꯁꯤꯒ ꯑꯣꯟꯊꯣꯛ ꯍꯩꯅꯔꯣꯏꯗꯧꯔꯤꯗꯩꯗꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯀꯦꯇꯨꯀꯤꯅ ꯍꯩ ꯆꯥꯛꯊꯦꯛꯄꯤꯌꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯔꯣꯜ ꯊꯨꯡꯗ꯭ꯔꯤꯕꯁꯤꯕꯣ ꯍꯥ ꯃꯤ ꯂꯥꯛꯂꯤꯒꯁꯦ ꯈꯔ ꯀꯧꯉꯥꯡꯗꯅ ꯇꯧꯈꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯀꯥ ꯃꯅꯨꯡꯁꯨ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯔꯒ ꯍꯧꯗꯣꯡ ꯁꯥꯗꯅ ꯎꯁꯤ ꯐꯥꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥ ꯅꯪꯅꯦ ꯌꯥꯝ ꯊꯣꯛꯂꯛꯎꯀꯣ ꯏꯃꯥ ꯁꯥꯎꯔꯛꯀꯅꯤ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯂꯤꯕꯒꯁꯦ ꯃꯇꯦꯡ ꯄꯥꯡꯂꯨ ꯂꯥꯎ ꯀꯩꯗꯧꯁꯦꯅ ꯂꯝꯕꯤꯗ ꯆꯠꯄ ꯍꯨꯏ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯁꯦꯝꯖꯤꯜꯂꯛꯂꯒ ꯑꯁ ꯑꯩꯗꯤ ꯈꯣꯡꯒꯁꯦ ꯆꯥꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯅꯤꯡꯒꯦꯅ ꯇꯧꯔꯤꯁꯦ ꯆꯥꯛꯊꯦꯛꯄꯤ ꯎꯄꯥꯏ ꯂꯩꯇ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯤ ꯆꯥꯛꯊꯦꯛꯄꯤꯅ ꯑꯕꯣ ꯕꯥꯕꯥ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯆꯪꯂꯛꯅꯕ ꯇꯧꯔꯒꯦ ꯆꯥꯛꯊꯦꯛꯄꯤ ꯃꯥꯕꯨ ꯎꯔꯨꯕꯗ ꯃꯥꯟꯖꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯑꯁ ꯀꯔꯤ ꯈꯨꯐꯖꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯇꯧ ꯐꯖꯕ ꯅꯨꯄꯤꯗꯣ ꯃꯥꯟꯖ ꯑꯩꯒꯤ ꯏꯇꯨ ꯑꯣꯏꯗꯧꯔꯤꯅꯤꯀꯣ ꯑꯁ ꯋꯥꯈꯜꯒꯁꯦ ꯆꯥꯇꯦꯅ ꯅꯨꯡꯉꯥꯏ ꯁꯩꯗꯩꯗꯤ ꯊꯦꯔꯤꯕ ꯃꯁꯛ ꯑꯁꯤꯒ ꯃꯤ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯏꯁꯨ ꯅꯨꯄꯤꯁꯤꯗ ꯉꯥꯎꯔꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯌꯥꯁꯦ ꯍꯌꯦꯡ ꯆꯪꯕ ꯄꯥꯎ ꯍꯦꯛ ꯈꯪꯂꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯈꯣꯡꯒ ꯍꯥꯝꯅꯤꯡꯕ꯭ꯔꯅꯦ ꯁꯪꯗꯣꯛꯈ ꯌꯦꯡꯂꯤꯕꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯁꯨꯝꯅꯤꯅ ꯅꯁꯛꯃꯛꯅ ꯁꯨꯝ ꯃꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯂꯥꯎ ꯂꯥꯎ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯄꯣꯠ ꯌꯦꯡ ꯇꯤꯡꯕ ꯆꯥꯛ ꯅꯠꯇꯦ ꯅꯕꯨꯛꯇꯣ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯆꯥꯛꯈꯣ ꯉꯝꯗ꯭ꯔꯕꯁꯨ ꯅꯌꯨꯝꯗ ꯌꯣꯝꯂꯒ ꯄꯨꯈꯤꯕ ꯌꯥꯅꯤꯀꯣ ꯑꯕꯣꯛꯁꯤꯗꯤ ꯑꯗꯨꯝ ꯑꯣꯟꯊꯣꯛꯄ ꯏꯀꯥꯏ ꯆꯥꯛ ꯐꯥꯎꯕꯗꯤ ꯌꯣꯝꯂꯒ ꯄꯨꯔꯛꯇꯦꯗ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯥꯛꯊꯦꯛꯄꯤꯒꯤ ꯂꯨꯍꯣꯡꯅꯅꯕ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯃꯥꯟꯖꯅ ꯆꯥꯛꯊꯦꯛꯄꯤ ꯍꯩꯖꯤꯡꯒꯤ ꯑꯆꯥꯄꯣꯠꯁꯦ ꯃꯈꯜ ꯀꯌꯥ ꯇꯧꯁꯤ ꯍꯥꯏꯔꯤꯅꯣ ꯃꯁꯤꯡ 10 ꯇꯧꯁꯤꯔ 10 ꯇꯧꯁꯤꯔꯥ ꯆꯥꯛꯊꯦꯛꯄꯤ ꯃꯥꯟꯖꯒꯤ ꯄꯥꯎꯈꯨꯝ ꯅꯨꯄꯤꯗ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯅ ꯉꯁꯤ ꯃꯁꯤꯡ ꯂꯥꯛꯇꯅ ꯉꯁꯤꯅꯦ ꯇꯥꯞ ꯐꯨꯊꯔꯝꯕꯅꯤ ꯌꯦꯡꯉꯨ ꯑꯁ ꯀꯩꯅꯣ ꯆꯥꯛꯊꯦꯛꯄꯤ ꯅꯪꯅ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯁꯤꯕꯣ ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯗꯧꯔꯤꯕ ꯂꯥꯏꯕꯛ ꯇꯣꯡꯕ ꯅꯪꯒꯤ ꯇꯥ ꯃꯥꯟꯖꯅꯤꯅꯦ ꯑꯩꯉꯣꯟꯗ ꯀꯣꯏꯊꯣꯛꯂꯒ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯔꯁꯨ ꯁꯝꯖꯤꯜꯂꯧ ꯀꯩꯅꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥ ꯉꯥꯡꯗꯕꯤ ꯅꯇꯧꯗꯨꯗ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯕꯅꯤ ꯍꯣ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣ ꯄꯣꯛꯄꯗꯒꯤ ꯉꯥꯎꯖꯔꯛꯂꯕ ꯊꯥꯡꯖꯤꯡꯈꯣꯛ ꯃꯥꯟꯕ ꯅꯪꯅ ꯅꯔꯥꯏꯕꯛ ꯇꯣꯡꯂꯤꯕꯗꯨꯁꯨ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯅꯃꯤꯠ ꯁꯦꯞꯄꯤꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯣ ꯇꯥꯏꯅꯕ ꯌꯥꯕ ꯂꯣꯏ ꯇꯥꯏꯅꯔꯣ ꯅꯁꯛ ꯑꯊꯤꯕꯗꯨꯁꯨ ꯑꯩꯅ ꯊꯦꯡꯕ ꯑꯣꯏꯔꯤꯅꯤꯌꯦ ꯏꯁ ꯏꯃꯥꯏꯕꯦꯝꯃ ꯀꯔꯤꯅꯣ ꯆꯥꯛꯊꯦꯛꯄꯤ ꯅꯪꯅ ꯃꯇꯥꯡ ꯆꯥꯗꯅ ꯆꯥꯛꯊꯦꯛꯂꯛꯏꯁꯤꯅ ꯆꯥꯛꯀꯦꯔꯥ ꯆꯥ ꯑꯣꯏꯒꯦꯔꯥ ꯑꯩ ꯈꯪꯗꯦ ꯑꯍꯟꯁꯤꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯏꯁꯥ ꯌꯥꯕ ꯉꯝꯃꯣꯏ ꯑꯩꯒꯤꯁꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯂꯩ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯈꯨꯔꯥ ꯃꯥꯟꯖꯅ ꯈꯔ ꯍꯥꯏꯗꯣꯛꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯩꯃ ꯆꯥꯛꯊꯦꯛꯄꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨꯅꯦ ꯁꯥꯎꯒꯟꯕꯤ ꯅꯪꯕꯨ ꯆꯠꯈ꯭ꯔꯦꯅꯦ ꯀꯔꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯤꯔꯛꯎ ꯀꯥꯏꯅ ꯑꯩꯁꯤꯕꯨ ꯑꯄꯪꯕ ꯃꯤꯗꯧꯅ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯇꯣꯏꯕ ꯅꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯍꯣꯡꯅꯤ ꯑꯩꯗꯤ ꯍꯣꯡꯅꯤ ꯅꯃꯥꯅ ꯌꯥꯔꯤꯕꯣ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨꯗꯤ ꯀꯣꯟꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯊꯦꯝꯕꯁꯨ ꯌꯥꯏ ꯁꯣꯝꯗꯁꯨ ꯆꯤꯡꯈꯩ ꯆꯥꯛꯊꯦꯛꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯑꯩꯅꯗꯤ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯟꯅꯨꯄꯤ ꯀꯣꯏꯒꯤ ꯇꯧꯔꯒ ꯆꯥꯛꯊꯦꯛꯄꯤ ꯅꯪꯗꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯕꯀꯣ ꯑꯣꯊꯣꯛꯅ ꯆꯥꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯀꯥꯏꯅꯕ ꯏꯁꯥ ꯂꯥꯡꯂꯕꯀꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯃꯤꯅꯥꯏꯒꯤ ꯃꯄꯣꯛ ꯇꯥꯍꯧꯔꯕ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦꯗꯣ ꯄꯨꯌꯥꯅ ꯇꯥꯅꯤꯡꯗꯦ ꯅꯍꯥꯟꯅ ꯐꯣꯡꯗꯣꯛ ꯍꯥꯏꯔꯤꯉꯩꯗꯅ ꯌꯣꯡ ꯏꯀꯥꯏ ꯊꯤꯕꯤ ꯁꯥꯗꯅ ꯂꯩꯔꯒ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯒ ꯃꯥꯅ ꯁꯣꯏꯗ ꯀꯞꯇꯅꯒ ꯌꯦꯡꯅꯤꯡꯗꯦꯀꯣ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯃꯥꯕꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯃꯤ ꯑꯣꯏꯈꯤꯗꯧꯔꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯇꯥꯎ ꯑꯩꯅꯗꯤ ꯂꯤꯂꯥ ꯇꯝꯂꯒ ꯆꯥꯛꯊꯦꯛꯄꯤꯕꯨ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯜꯂꯤꯉꯩ ꯅꯥꯀꯟꯗꯒꯤ ꯆꯨꯔꯥꯟ ꯊꯥꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯨꯟꯕꯤꯈ꯭ꯔꯦ ꯏꯇꯥꯎ ꯉꯁꯤ ꯌꯦꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯂꯤꯂꯥ ꯇꯝꯕꯒ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯏ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯑꯃꯨꯛꯇ ꯄꯦꯟꯅ ꯀꯞꯈꯤ ꯆꯥꯛꯊꯦꯛꯄꯤ ꯅꯪ ꯂꯨꯍꯣꯡꯈꯤꯕ ꯌꯥꯔꯣꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯣꯡ ꯑꯣꯏꯅ ꯇꯥꯔꯛꯄ ꯑꯣꯏꯁꯅꯨꯀꯣ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯆꯥꯛꯊꯦꯛꯄꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯦ ꯁꯣꯔ ꯅꯪꯗꯤ ꯑꯩꯅ ꯋꯥꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤꯀꯣ
ꯄꯛꯇꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩꯁꯤ ꯌꯦꯡꯕꯗ ꯁꯣꯝꯗ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯦ ꯏꯃꯥꯒꯤ ꯁꯛꯊꯦꯛꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯂꯨꯍꯣꯡꯕ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔ ꯃꯇꯝ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯁꯪꯒꯥꯠ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯈꯣꯏꯗꯨꯝꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯅꯃꯥ ꯅꯆꯥꯅ ꯁ꯭ꯋꯥꯏꯗ ꯂꯣꯟꯅ ꯀꯔꯤ ꯑꯔꯣꯟ ꯊꯨꯞꯅ ꯁꯥꯟꯅꯔꯝꯃꯤꯁꯤꯕꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯅ ꯍꯦ ꯋꯥꯆꯣꯏ ꯉꯥꯡꯅꯨꯀꯣ ꯍꯨꯏꯕꯨꯗꯣ ꯂꯥꯏꯗ ꯇꯣꯡꯍꯜꯂꯒ ꯑꯃꯥꯡꯕ ꯎꯕꯗ ꯆꯣꯡꯊꯕꯒꯤ ꯔꯤꯆꯠꯇꯣ ꯆꯠꯂꯛꯀꯅꯨ ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯦ ꯑꯗꯨꯅꯤ ꯍꯨꯏꯕꯨꯗꯣ ꯂꯥꯏꯗ ꯍꯥꯞꯂꯒ ꯄꯨꯅꯤꯅ ꯄꯨꯔꯤꯕ ꯗꯣꯂꯥꯏꯔꯦꯟꯗꯨꯕꯨ ꯉꯥꯎꯕ ꯗꯨꯅꯤꯌꯥꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯃꯤ ꯂꯩꯄꯣꯟꯇꯦ ꯏꯃꯥꯒꯤ ꯈꯣꯏꯗꯣꯝ ꯑꯁꯨꯛ ꯀꯣꯛ ꯁꯥꯔꯤꯉꯩꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯂꯩ ꯂꯥꯡꯅ ꯃꯇꯝ ꯂꯩꯔꯝꯃꯔꯣꯏꯅꯦꯍꯦ ꯅꯪꯁꯨ ꯂꯩꯔꯝꯃꯔꯣꯏ ꯑꯩ ꯏꯕꯨꯡꯒꯤ ꯆꯛꯊꯦꯛꯄꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯗꯤ ꯏꯃꯥ ꯄꯥꯕ ꯆꯪꯗꯅ ꯑꯄꯪꯕ ꯅꯨꯄꯥ ꯊꯤꯔꯒ ꯈꯪꯅꯕ ꯈꯪꯅꯗꯕ ꯊꯤꯗꯅ ꯂꯨꯍꯣꯡꯕꯒꯤ ꯁꯦꯄꯥꯎ ꯄꯤꯗꯨꯅ ꯍꯣꯠꯅꯔꯤ ꯃꯁꯤ ꯄꯨꯝꯕ ꯅꯕꯨꯡꯉꯩꯒꯤ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯅꯪꯕꯨ ꯍꯩ ꯈꯣꯏꯗꯣꯝ ꯅꯪ ꯃꯕꯨꯡꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯅꯪ ꯉꯝꯅꯕ ꯊꯦꯝ ꯏꯃꯥ ꯀꯣꯛ ꯌꯥꯝ ꯁꯥꯍꯜꯂꯛꯀꯅꯨꯀꯣ ꯀꯦꯇꯨꯀꯤ ꯊꯣꯛꯈ꯭ꯔꯕꯗ ꯄꯤꯌꯥꯏꯅꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯦ ꯅꯃꯥꯅ ꯁꯥꯎꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯑꯕꯣꯛ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯄꯥꯕꯒ ꯆꯍꯤ ꯃꯥꯟꯅꯕ ꯅꯨꯄꯥꯗꯨ ꯂꯨꯍꯣꯡꯂꯒ ꯑꯩꯕꯨ ꯉꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯨꯍꯣꯡꯕꯁꯤ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯅꯪꯗꯤ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯗ ꯅꯍꯥꯟꯅ ꯀꯣꯛ ꯆꯦꯟꯈꯤꯕ ꯀꯩꯗꯧꯏ ꯑꯔꯦꯝꯕꯗ ꯏꯔꯥꯡ ꯁꯥꯒꯠꯇꯅ ꯑꯕꯣꯛ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯂꯩꯔꯦ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯆꯦꯟꯈꯤꯗꯣꯏꯅꯣ ꯀꯣꯏꯅꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯁꯨ ꯅꯍꯥꯟꯅ ꯆꯦꯟꯈ꯭ꯔꯅꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯕꯣꯛꯁꯨ ꯈꯪꯗ꯭ꯔꯦꯍꯦ ꯇꯥꯆꯧ ꯅꯪ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯝꯇ ꯐꯥꯎꯗ꯭ꯔꯕ ꯑꯩꯅꯗꯤ ꯏꯕꯨꯡ ꯑꯃ ꯂꯩ ꯀꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯑꯗꯨꯒ ꯇꯥꯆꯧꯅ ꯅꯆꯜꯂꯒꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯕꯤꯗꯦ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯆꯧ ꯏꯆꯜ ꯑꯣꯏꯕꯤ ꯅꯪꯅ ꯅꯕꯨꯡꯉꯩꯕꯨ ꯑꯗꯨꯛ ꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯕꯀꯣ ꯐꯩ ꯈꯪꯒꯅꯤ ꯈꯣꯏꯗꯨꯝ ꯑꯩꯅ ꯏꯆꯜꯕꯨ ꯅꯨꯡꯁꯤꯕꯁꯦ ꯃꯥꯂꯦꯝ ꯄꯨꯝꯕ ꯈꯪꯍꯟꯒꯦ ꯎꯞꯂꯝꯕ ꯎꯅꯥ ꯂꯣꯡꯊꯣꯛꯂꯝꯕ ꯎꯅꯥꯅ ꯎꯞꯁꯤꯟꯒꯦ ꯏꯆꯜꯒꯤ ꯑꯅꯤꯡꯕ ꯑꯁꯤꯗꯗꯤ ꯊꯨꯡꯍꯜꯂꯝꯂꯒꯦ ꯈꯣꯏꯗꯨꯝꯉꯩꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯄꯪꯄꯣꯛꯇ ꯄꯣꯛꯄ ꯃꯆꯥꯅ ꯄꯪꯁꯤ ꯁꯤꯕ ꯍꯧꯅꯗꯦ ꯏꯃꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ 8 ꯏꯄꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ 8 ꯑꯃꯅ ꯑꯩꯈꯣꯏ ꯑꯕꯣꯛꯇꯒꯤ ꯄꯨꯔꯒ ꯏꯆꯜꯒꯤ ꯅꯤꯡꯕ ꯑꯁꯤꯗꯗꯤ ꯊꯨꯡꯍꯜꯂꯝꯂꯒꯦ ꯅꯕꯨꯡꯉꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯏꯆꯜ ꯆꯥꯛꯊꯦꯛꯄꯤꯅ ꯄꯤꯔꯥꯡ ꯆꯗꯨꯝ ꯁꯤꯟꯊꯅ ꯀꯞꯂꯒꯅꯨ ꯏꯕꯨꯡꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯤ ꯏꯕꯨꯡꯒꯤ ꯄꯨꯝꯆꯥꯛ ꯆꯥꯛꯄꯤ ꯆꯥꯛꯊꯦꯛꯄꯤ ꯅꯪꯕꯨ ꯇꯥꯛꯄꯤꯔꯣ ꯅꯕꯨꯡꯗ ꯏꯆꯜꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏꯕꯛ ꯐꯕ ꯇꯝꯕꯗꯨꯕꯨ ꯀꯅꯥ ꯅꯕꯨꯡꯅ ꯈꯨꯗꯛꯇ ꯐꯥꯔꯒ ꯏꯆꯜꯗ ꯈꯨꯗꯣꯜ ꯇꯝꯊꯣꯛꯀꯦ ꯑꯁꯦꯡꯕꯩꯔꯣ ꯇꯥꯆꯧ ꯑꯁꯦꯡꯕꯅꯤꯅꯦ ꯏꯕꯨꯡꯒꯤ ꯁꯣꯟꯅꯧꯔꯩ ꯅꯪꯕꯨ ꯑꯗꯨꯕꯨꯔꯣ ꯇꯥꯆꯧ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯇꯥꯆꯧꯒ ꯂꯤꯂꯥ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯇꯥꯁꯤꯡꯈꯩꯗꯣ ꯅꯆꯜꯅ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦꯕ ꯀꯔꯤ ꯏꯇꯥꯎꯁꯤꯡꯈꯩꯅꯦꯕ ꯑꯆꯠꯆꯥ ꯍꯩ ꯂꯝꯀꯦꯠꯄꯤ ꯑꯁꯨꯛ ꯆꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯅꯕꯨꯡꯉꯩꯒ ꯇꯤꯟꯅꯕ ꯇꯝꯕ ꯑꯣꯏꯕ ꯃꯍꯥꯛꯇꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯜ ꯅꯨꯡꯁꯤ ꯁꯜꯂꯨꯅꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯃꯔꯝ ꯑꯣꯏꯔꯕꯁꯨ ꯆꯥꯏꯅꯒꯦ ꯍꯥꯏ ꯈꯣꯏꯗꯣꯝ ꯅꯪꯒꯤ ꯆꯥꯏꯅꯕꯗꯣ ꯀꯣꯟꯅ ꯆꯥꯏꯅꯔ ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯇꯨꯅ ꯆꯤꯡꯈꯩꯗ ꯅꯆꯜꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯦ ꯇꯝꯂꯨꯁꯣ ꯃꯇꯝꯁꯤ ꯂꯩꯇ꯭ꯔꯦꯃꯤ ꯅꯪꯕꯣ ꯑꯕꯣꯛꯁꯨ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯄꯥꯝꯗꯦ ꯃꯀꯣꯛ ꯑꯃ ꯏꯆꯥꯛ ꯆꯥꯛꯄꯅꯤ ꯅꯪꯒꯤ ꯆꯤꯡꯈꯩ ꯑꯗꯨꯗꯤ ꯌꯥꯝꯁꯨ ꯐꯒꯨꯝ ꯇꯧꯕꯅꯤ ꯑꯩꯒꯤ ꯏꯁꯨ ꯆꯥꯛꯊꯦꯛꯄꯤꯕꯨ ꯂꯨꯅꯁꯨ ꯇꯧꯕꯤꯗꯧꯔꯤꯕ ꯅꯨꯄꯥꯅꯤ ꯑꯕꯣꯛꯅ ꯈꯪꯉꯦꯕ ꯑꯩ ꯈꯪꯒꯟꯕꯤ ꯑꯕꯣꯛ ꯃꯕꯨꯡꯉꯩꯅ ꯀꯔꯝꯅ ꯏꯆꯜꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯂꯣꯏꯗ ꯄꯥꯎꯗꯝꯒꯅꯤ ꯑꯩ ꯉꯝꯂꯣꯏꯅꯦ ꯑꯕꯣꯛ ꯑꯩ ꯉꯝꯂꯣꯏ ꯇꯥꯆꯧ ꯑꯩꯗꯤ ꯇꯥꯁꯤꯡꯈꯩ ꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯇꯥꯆꯧꯅ ꯍꯧꯖꯤꯛ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯑꯕꯣꯛ ꯅꯪꯁꯨ ꯇꯥꯆꯧꯅ ꯋꯥꯁꯛꯈꯤꯕꯗꯣ ꯇꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯇꯥꯍꯧꯕꯗ ꯅꯠꯇꯦ ꯋꯥꯁꯛꯄꯗ ꯄꯨꯔꯣꯟ 8 ꯑꯃꯁꯨ ꯑꯩꯉꯣꯟꯗꯒꯤ ꯄꯨꯈ꯭ꯔꯤꯕꯅꯤ ꯍꯣꯏꯗ ꯃꯕꯨꯡꯉꯩꯅ ꯏꯆꯜꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕꯕꯨ ꯆꯠꯅꯗꯕ ꯑꯃ ꯊꯤꯕ ꯍꯧꯅꯗꯦ ꯍꯌꯦꯡ ꯏꯆꯜꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯩ ꯆꯠꯂꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯄꯨꯗꯨꯅ ꯑꯩ ꯄꯥꯎ ꯄꯤꯕ ꯆꯠꯂꯤ ꯍꯥꯏꯈꯣꯏꯗꯣ ꯉꯥꯏꯈꯣ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤꯁꯦ ꯑꯇꯩ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯤꯂꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯃꯥꯗꯕꯨ ꯋꯥꯔꯤ ꯂꯤꯔꯝꯅꯤꯀꯣ ꯍꯦꯔꯕꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯀꯩ ꯑꯩꯁꯤꯕꯨ ꯑꯃꯥꯡ ꯃꯆꯥꯕꯨ ꯍꯨꯏꯗꯧꯅ ꯎꯕꯤꯔꯤꯕ꯭ꯔꯥ ꯀꯩ ꯆꯠꯂꯦ ꯃꯇꯝ ꯍꯥꯏꯕꯁꯤ ꯊꯥꯅꯈꯤꯕ ꯃꯇꯝ ꯁꯣꯏꯕ ꯋꯥꯅꯤ ꯆꯠꯈ꯭ꯔꯕꯗꯤ ꯂꯥꯏꯅꯁꯨ ꯈꯥꯝꯕ ꯉꯝꯄꯣꯠꯇꯦ ꯆꯠꯂꯦ ꯑꯩ ꯏꯆꯜꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎꯁꯦ ꯏꯀꯣꯛ ꯊꯛꯇ ꯊꯣꯡꯒꯠꯇꯨꯅ ꯑꯩ ꯆꯠꯂꯤ ꯑꯁꯨꯝꯅ ꯈꯣꯏꯗꯨꯝꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯜ ꯅꯨꯄꯤꯅ ꯆꯤꯡꯈꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅ ꯇꯝꯂꯕꯗ ꯆꯤꯡꯈꯩ ꯍꯔꯥꯎꯅ ꯀꯔꯤꯗꯣ ꯑꯩꯕꯨ ꯆꯥꯛꯊꯦꯛꯄꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯁ꯭ꯋꯥꯏꯗ ꯊꯣꯛꯂꯒ ꯑꯃꯨꯛꯇꯕꯨ ꯂꯥꯎꯒꯦ ꯌꯥ ꯄꯦꯟꯗꯦ ꯑꯃꯨꯛꯇꯒ ꯂꯥꯎꯒꯦ ꯌꯥ ꯁꯦꯡꯉꯣ ꯏꯇꯥꯎ
ꯌꯥꯎꯈꯩꯗꯣ ꯅꯪꯒꯤ ꯄꯥꯎꯁꯤ ꯂꯤꯂꯥꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯁꯦꯡꯕ ꯅꯨꯃꯤꯠ ꯇꯧꯅ ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯪꯖꯧ ꯑꯩꯈꯣꯏ ꯆꯥꯛꯇꯦꯛꯄꯤꯅ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯇꯥꯖꯧ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯤ ꯇꯥ ꯆꯤꯡꯈꯩꯅꯤ ꯀꯥꯏꯅ ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯗꯣꯡ ꯑꯣꯜꯂꯒ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯁꯤꯅꯤ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯀꯞꯅꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯥꯛꯇꯦꯛꯄꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯆꯥꯛꯅ ꯈꯥꯡꯂꯤꯕꯁꯦ ꯆꯥꯛꯇꯦꯛꯄꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯖꯔꯝꯂꯕꯗꯤ ꯑꯩ ꯆꯠꯂꯝꯃꯣꯏ ꯏꯇꯥꯎ ꯑꯩ ꯆꯠꯂꯝꯃꯣꯏ ꯑꯩ ꯏꯇꯥꯎꯗꯨ ꯍꯣꯜꯂꯒ ꯑꯃꯨꯛꯇ ꯄꯤꯅ ꯀꯧꯒꯦ ꯏꯇꯥꯎ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯛꯇꯦꯛꯄꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯤ ꯚꯥꯏ ꯑꯩ ꯁꯤꯔꯒꯦ ꯑꯩ ꯀꯔꯤꯅꯣ ꯃꯤꯁꯤꯡꯈꯩ ꯑꯩꯁꯤ ꯉꯁꯤꯗꯒꯤ ꯅꯕꯥꯏꯐꯝ ꯀꯥꯔꯕꯅꯤ ꯊꯛꯀꯥ ꯈꯔꯁꯨ ꯀꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯂꯤꯂꯥ ꯍꯧꯔꯛꯄꯗ ꯂꯥꯕ ꯁꯤꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯃꯣꯝꯗꯨꯗꯤ ꯍꯅꯨꯕꯗꯨ ꯂꯧꯈꯤꯕ ꯇꯥꯕꯅꯤ ꯏꯁꯦꯟ ꯁꯤꯕ ꯌꯥꯗ꯭ꯔꯤꯌꯦ 이발, 에이, 꿈이야 무시. 오늘은 깜빡이 로이르가 이발 hꯧꯖꯤꯛꯇꯤ 이따옴도 오이고. 아스, 아이나 마봉 사티바고 오이라마바디 빰 부람니시디. 모이가니디 풍독다나 까야다 농시나라미노. 지카이 세 까부깝. 이시엔기 농아이바 풍독 보이나 빈 나이바 꼴라갑. 나바이수 이시엔기 농아이바다 사룩 야리예. ꯃꯇꯝꯗꯤ ꯀꯅꯥꯅꯕꯨ ꯈꯥꯝꯂꯨꯕ ꯉꯝꯒꯅꯤ ꯉꯁꯤ ꯑꯁꯤ ꯆꯥꯛꯊꯦꯛꯄꯤ ꯑꯃꯗꯤ ꯃꯥꯟꯖꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯇꯥꯔꯤꯛ ꯊꯥꯅ ꯇꯥꯃꯥꯆꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯤ ꯃꯤ ꯑꯣꯟꯅꯅ ꯌꯦꯡꯂꯝꯂꯦ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯛꯄꯒꯤꯅꯤꯀꯣ ꯍꯣꯔꯦꯟ ꯇꯥꯃꯥꯟꯖꯅ ꯂꯝꯂꯥꯟꯕꯤ ꯃꯥꯕꯨ ꯍꯔꯥꯎꯅ ꯂꯧꯕ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯑꯁꯤꯕ ꯊꯋꯥꯏ ꯌꯥꯝꯃꯒꯨꯝ ꯀꯣꯟꯊꯣꯡ ꯃꯔꯨꯝꯗꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯦꯟꯊꯅ ꯌꯦꯡꯍꯧꯒꯗꯧꯔꯤꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ ꯑꯁꯨꯛ ꯇꯣꯜꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯋꯥꯅ ꯈꯪꯂꯛꯂꯒ ꯃꯤꯒꯤꯁꯨ ꯑꯣꯏꯈꯤꯕ ꯇꯥꯃꯥꯟꯖꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯖꯔꯝꯂꯕꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩꯁꯦ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯑꯣꯏꯖꯔꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯏꯟꯗꯣꯜ ꯂꯩꯁꯥꯕꯤ ꯍꯥꯏꯅ ꯄꯨꯟꯁꯤ ꯂꯣꯌꯨꯠ ꯇꯝꯕꯤꯔꯝꯃꯦ ꯅꯣꯡꯗꯝꯕ ꯍꯥꯏꯕ ꯃꯍꯥ ꯄꯥꯄꯤꯗꯨꯅ ꯑꯁ ꯀꯞꯄꯣꯏꯗꯍꯦ ꯃꯗꯨꯒꯤ ꯅꯣꯡꯗꯝꯕꯗꯣ ꯉꯁꯤꯗꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯨꯔꯨꯒꯦ ꯃꯥꯅ ꯅꯣꯡꯗꯝꯕ ꯍꯩꯇꯕꯗꯒꯤ ꯍꯩꯇꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯦꯕ ꯁꯣꯝꯗ ꯊꯕꯥꯅ ꯍꯩ ꯕꯣꯔꯀꯦ ꯕꯤꯁꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯈꯔ ꯐꯖꯅ ꯀꯤꯌꯨꯀꯣ ꯍꯣꯔꯦꯟ ꯀꯩꯅꯥꯗꯒꯤ ꯍꯦꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕꯗꯧꯅ ꯄꯥꯈꯪ ꯑꯔꯤꯕꯒꯤ ꯃꯤꯡꯊꯣꯜꯁꯦ ꯆꯦꯠꯅ ꯀꯣꯟꯖꯔꯝꯕꯅꯤ ꯉꯁꯤꯗꯤ ꯊꯥꯗꯣꯛꯄ ꯇꯥꯔꯦꯗꯅ ꯏꯃꯥ ꯄꯣꯠꯌꯦꯡ ꯁꯦꯜꯗꯣ ꯐꯖꯅ ꯊꯝꯃꯨꯀꯣ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯂꯧꯁꯤꯟꯗꯣꯏꯅꯤ ꯏꯃꯥꯅ ꯃꯤꯉꯣꯟꯗ ꯄꯥꯡꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯄꯤꯔꯒꯅꯤ ꯄꯣꯠꯌꯦꯡ ꯁꯦꯜꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯑꯩꯅꯤ 이마기 만자 낭시 어떡나서 리크레 락떨바 이마우 누비두기 와칼 칸게디 하이들나 뽀예잉셀 빠나던 핵레 까리보누 캉디 아이나디 수엄다 이밤다 카라 탈기게 떠 이마 낭부 스와이드 레르 마빠나 레르 스와이드 이마티 캉데나 뽀예잉 비람다바 따리 아도 이마 야라가디 누홍바 야우드수 뽀예잉셀 두다 비람라가 싹르수 야해요 호렌 까복띵드나마 이마이 핵비에마 ꯑꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯗ ꯑꯩꯗꯅꯦ ꯃꯄꯥꯟꯗ ꯊꯣꯛꯆꯈ꯭ꯔꯒꯦ ꯀꯩꯅꯥꯒꯤ ꯃꯌꯨꯝꯗꯅ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯆꯥꯛꯊꯦꯛꯄꯤ ꯃꯥꯡꯈ꯭ꯔꯕꯗ ꯏꯃꯨꯡꯗꯨ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯏ ꯀꯦꯇꯨꯀꯤꯅ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯤ ꯕꯣꯔꯗꯤ ꯂꯝꯕꯤꯗ ꯂꯥꯛꯄꯕꯨ ꯍꯧꯔꯝꯕꯅꯤ ꯀꯔꯤꯅꯣ ꯄꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯇꯧꯗꯧꯔꯤꯕꯁꯤꯕꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯀꯅꯥꯒꯤ ꯁꯐꯨ ꯎꯌꯥꯟ ꯆꯦꯡꯐꯨ ꯑꯗꯒꯤ ꯈꯨꯌꯥꯟ ꯂꯩꯈꯣꯝ ꯐꯥꯛꯇꯅ ꯊꯤꯔꯕꯅꯤ ꯅꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯉꯥꯏꯈꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯆꯥꯅꯨꯄꯥꯒꯤ ꯈꯣꯡꯎꯞ ꯃꯅꯨꯡꯗ ꯂꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯃꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯗꯨꯛ ꯆꯥꯎꯕ ꯅꯆꯥꯅꯨꯄꯤꯗꯣ ꯄꯤꯛꯈ꯭ꯔꯕ ꯈꯣꯡꯎꯞ ꯃꯅꯨꯡꯗꯨꯗ ꯂꯣꯠꯄ ꯍꯧꯅꯕ꯭ꯔꯣ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯅꯤ ꯃꯣꯏꯅꯤꯁꯨ ꯉꯥꯏꯈꯣ ꯀꯣꯠ ꯃꯅꯨꯡꯗ ꯂꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗꯣ ꯐꯪꯅꯕ ꯊꯤꯕꯤꯌꯨꯀꯣ ꯑꯩꯗꯤ ꯐꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯣꯏꯗꯨꯝ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯏꯃꯥ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯊꯤꯕꯤꯌꯨꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯕꯣꯔ ꯌꯧꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯅ ꯐꯗꯧ ꯃꯥꯜꯂꯤ ꯌꯩꯗꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯆꯥꯗꯣ ꯌꯦꯡꯉꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯃꯥꯡꯕꯒꯤ ꯅꯨꯃꯤꯠ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯃꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯔꯒ ꯃꯥꯡꯉꯨꯗꯅ ꯅꯪ ꯍꯧꯔꯦꯗꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯃꯥꯈꯤ ꯍꯥꯏꯕꯅꯤꯗ ꯂꯣꯏꯔꯦ ꯑꯩ ꯄꯨꯝꯂꯣꯏ
อิสามันหักตักตานรกไตให้โตเฮ็ดจุ่มอีนะเฮ้ยมาหัวตานิ่งดิอิสูนั่นลูกมึงงำเลยนั่นแกรักเนาะมาสิน่ะทวงน่ะให้ขี้บ่ดอมาตำจนหน่อยสีทวกันนี่ให้บ่เสียข้าสิพอบ่คันแท้ขี้บ่ยุมสิกะฮัลออยริบะไอ้นะลูกบ่เสียตกละสิอิสูนุปีกะมาติกมาปันซาตะบ่นุปานี่ให้นะให้บ่ตาตะไคดูอย่าโตบ่นะพาเรให้ดุนะบุมาติกมาปันซานะบ่ฮันูบ่มาดะน้ำปีเดาหัวนาระบดีมาซานะมั่งขี้บ่ตาบ่นี่อิมาฮันูบ่อยระสูมีปะคังมาตูเลยมีเกตุมีอวยบ่ดีนะเตนะเฮ้ยนั่งมาสุตานิ่งดิอะดาบ่ระมาป้ากุมบะนั่งกะซะหิมานะบ่นุปาตุนะตระบดีอิสูนี่นุปามาเลมสตะอมตะไลตระบรมารัลมาทุมเลยให้ดุนะบุอิสูกะนุปาดุกะมาติกมาปันซานะริบระให้บ่นี่นะโอไตนะโรเฮาสิเตงุนนะโอยไตนะนุปามายุงกิมิสุไกนามาคีบกิปาวตาระบดาทบะนุปีครกะสาวนะสังกตุนะให้เกตุกิยะกะนี่เนาะบัวจัตราตาวบ่ลอยระมะตะมะสิดะอิไซไกนามาเครดิกะนี่เนาะฮะอามุกตะสาวบิคินุอิสิบ่ลอยเสปะพาวบะลอยครบะกะระมะสรักตะบ่ลอยลอกทุกละกะเสียงคีบนุคาเกาตรอะดูวะดาคังไอ้อีสากิลูมบดีกายบ่สุญญะไกนาปุทปะงำเรดนะมะมานังออยนะฮวงกะดะมะไอ้ดีไอ้คอยบ่เนี่ยมียามาบังดะจะกะอิตะหะอีให้บ่นี่อย่ารอยสุญญะอย่ารอยเยเฮไรสิอีกายบ่สุปะนังลิบะสิบุอิสิโอยตะรอไอ้สุมียามาบังสิอีกายลิบะนี่กาเฮมไว้หัวตากะดิให้มีเดกันไอ้ดีไกนาปุดะยุมอะสิตะกิหันสุงะงำเลยให้ลิบะสิให้นะคอยครจะอีสานุปะงะสิกิบ่รอยกะดอริบะดอไกนาเล่าให้นำนะไกนาปุทกฮัลละกะนิฮวงกะดอริบะเฮไรสิมางครับว่าไก่นาดูบุกระไรที่กวนเลยกับปีไว้บนเนาะอีสินะไก่นาปีเดไปยาด้วยให้ระกะไอ้ที่อีสานป้ามาเลยนี่ภาษามาสิปนอยสิสิละกะปีบันนั้นอุปายเลยเตะไอ้คอยอุปายเลยเตะบะมาสินะตันเฮไรมาว่างยอสมนังกังนบิวดะมีนุปายังลอริบไอ้บุปนอยสิสิละกะอีสานนุปีกิมหุสิละกะลุงบินีไอ้สาวคนนี้ก็เรียนมาดะนัดเตะนัสานุปีพาวารักปังงำดะมันนักคอยนะนัสานุปีทันจักันนี่โอ้ให้แต่นะงุ่มตะเลียบเลยแบบนี้นะฮะไอ้น่ะหายบดีเสียนเกหายบดีลูกหงบัวนึงกันเสียนขี้บ่ไกโดเกเสียนจุกจังนั่นลูกหงบ่เสียสิลางนั่นโตบ่ลอยละกะคุณดูหุบลำได้กี่มาตำตาอะโตปะเสียนขี้บ่ให้บ่เสียนักค่อยมาเสียหลังตุนระกะไอ้ค่อยกี่อีเรนินทุมมายังตาหันมาสิลิบัดโกตาหันมาสิลิบัดเนี่ยอีเรนินทุมมายังสิจับจันคังละกะละเลยบัดนี้มานจันมาก็โนไอ้กี่สักเทกปีดูบ่ตาเสียงเนยมมาสิเลยตะไอ้ทาสิไอ้ยงดุทิกลูกหงบ่ไกตะบ่ไอ้กะชุนุไงตะเลยสิไอ้เนี่ยมันท่าสาริเสียเสียละต้องยำจังเนอะล่างหรือว่าลูกหงบุเสียเลี้ยมเนี่ยบางบุดีไอ้ยำปั๊มวิ่งมาท่ายำใส่มาสักเทคพิเศษคำสู้ก็สู้ไกด์อีมาเกตุกิเสียไอ้เนี่ยท้ายเนี่ยคอยรำมันมาซาเสียงคำสู้มาเรารำสู้อากาศบักกระดิ่มเลยเสียงบางจังก็เลยพิเศษไอ้การนี่เนาะเลี้ยมผู้มันมันนั่งงั่งลืมเนาะงั้นสินังทุบจิ้นมีอยู่ให้บรมากินป้ายไม่เศร้าเลยสิน้ำไม่ถูกอะไรมาเด้อไอ้คุยนี่ไอ้หนึ่งงำทกนั่นนี่ลูกหงมาใกล้บักกันไล่ทาริกทาดูมายามมารักตะกี้ถูกหลังตุนะมายามเอามุกตะตับทับอีกไอ้ว่าพ่อมตายสักดูหงมาเสียใกล้เถอะนะบ่ใกล้หน้าโดไอ้โอ้ยเสร็จแกให้แบบบ่แกตุกินให้มาเบียมานั่งอยู่ว่าสิบุเสียงละบรอนั่งไหนเขาอีสัตเสียเอามุกตะกันไปอยู่ยาดทบานโอ้ยเด้เฮมาซาโยนบินมาสิกิมาซาวารักตะบิดออีมาโอ้ยกันตะบิสรุไอ้น่ะมาสักวันนักขังบะอีสาทาริกทาดูอีมาโอ้ยโทแกให้ใกล้นาเกบิสาไอ้กี่โมเสียลายมันใครเงาร้ององหนุ่มตะกี้น่ะไม่ต้องมีมังเดลียนน่ะมันจังไก่หนุ่ยมาสุกุยเนี่ยปะคังอวยรักแล้วก็ไม่ซานะเดี๋ยวมีสักที่พี่นุปีเสียไอ้ลงมางมวยให้นั่งมาสู้ไก่น้ำมันพังจะดิเสียฮาราวีได้เลยดิน่าว่ากับเปียตันน่ะคุณน่ะมิสเนี่ยนับสิละกันนั่งนั่นน่ะซากิสาฮีคุยระบนาไม่ได้ยังเถอะนะมีตาโนวิเลสาวิปามลบดากินาโตรงาสิลูกมาไก่เต่าเถอะนะสัมนาดลิลิบเสียว่ามาขาตาระกันดูนังอสุมนะปากขังอาลีบะมันจะทาริกท่าก็ไหลปักตีนารำดูนะท่าจะเดิมมีกุบตาปุ่นสิเลยปุ่นเสียมครบดาปีไอนูนะให้มาวะอีมากิปิศาจอีมาวะให้กิมุนนวะเข้าตัวอิสุดอแล้วขัดปีนบะเต้าสิทุกคริบะเท่าดกตุดาอิสุกิมาราเลยดินักคุยนะมาปานีงามีให้ดูนะอิสุกิปุกนึงกิว่ามาเสียอัมตตาบีขีดบะดกีทุกคริบะเท่าดกอิสุกิมาราเลยเด็กก็คุยดุมอดุเนี่ยบอกอิสระนุปีกิมาราสุกไล่เลยดิคุราเกากระดับนุปาดูเดออิสระนุปีท่าจระบดีมาซาเนเสียงขีบตาบันไอ้กุมเบยามสุลีเดอปากข้างอวยระบดีอิสระนุปีดไอ้เน
ꯀꯩꯁꯨ ꯆꯦꯜꯍꯜꯂꯝꯕꯒꯤ ꯍꯪ ꯀꯩꯁꯨ ꯆꯦꯜꯂꯝꯃꯣꯏ ꯍꯥꯏꯒꯤ ꯇꯧ ꯄꯤꯁꯛꯅ ꯏꯃꯥ ꯌꯥꯔꯦ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯂꯧꯈꯠꯅꯕ ꯋꯥ ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥ ꯂꯩꯇꯦ ꯃꯃꯥ ꯑꯩꯒꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯀꯦꯇꯨꯀꯤꯅ ꯆꯨꯝꯃꯤ ꯃꯁꯤ ꯄꯨꯝꯕ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯨꯗꯕ ꯃꯃꯥ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯅ ꯇꯧꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯟꯅꯗꯅ ꯃꯃꯥ ꯑꯩꯒ ꯈꯪꯅꯔꯝꯕ ꯃꯄꯥꯒꯨꯝꯂ ꯃꯤꯁꯛꯇ ꯏꯁꯥ ꯊꯥꯖꯅꯤꯡꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ ꯅꯃꯧꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯏꯃꯥꯅ ꯅꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯌꯥꯔꯦ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒ ꯏꯃꯧꯒ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯑꯁꯨꯝꯅ ꯆꯥꯛꯇꯦꯛꯄꯤꯕꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯆꯥꯕꯨ ꯂꯧꯈꯠꯄꯤꯔꯝꯃꯤ ꯆꯥꯛꯊꯦꯛꯄꯤꯁꯨ ꯁꯤꯡꯈꯩꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ